ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯃꯌꯥꯝ ꯑꯁꯤꯗꯤ ꯌꯦꯟ ꯉꯧꯖꯕꯅꯤ ꯌꯦꯟꯁꯦ ꯀꯥꯂꯦꯖꯥꯅꯦ ꯃꯈꯟꯅꯦ ꯑꯗꯩꯗꯤ ꯃꯈꯣꯡꯁꯨ ꯌꯥꯎꯔꯦ ꯑꯗꯨꯒ ꯃꯐꯩꯁꯨ ꯑꯗꯨꯝ ꯌꯥꯎꯖꯔꯦ ꯄꯨꯟꯅ ꯑꯗꯨꯝ ꯉꯧꯖꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯁꯤꯗ ꯄꯥꯟ ꯏꯔꯣꯝꯕ ꯑꯃ ꯂꯩꯖꯔꯦ ꯑꯗꯨꯒ ꯇꯣꯔꯕꯣꯠ ꯆꯝꯐꯨꯠꯅꯤ ꯑꯗꯨꯒ ꯀꯣꯟꯅꯅꯕ ꯇꯤꯜꯍꯧ ꯊꯕꯤ ꯈꯥꯃꯦꯟ ꯑꯈꯥꯕ ꯆꯝꯄ꯭ꯔꯥꯅꯆꯤꯡꯕ ꯑꯗꯨꯃꯥꯏꯅ ꯊꯝꯖꯔꯦ ꯉꯁꯤꯒꯤ ꯌꯦꯟ ꯉꯧꯕꯁꯦ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯃꯔꯨꯞꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯁꯨꯃꯥꯏꯅ ꯉꯧꯔꯒ ꯆꯥꯕꯤꯔꯛꯑꯣꯅ ꯑꯗꯨꯃꯥꯏꯅ ꯇꯥꯛꯄꯤꯔꯛꯄꯗꯒꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯁꯦꯝꯖꯕꯅꯤ ꯑꯗꯨꯗꯤ ꯍꯧꯖꯔꯒꯦ ꯍꯧꯔꯦ ꯉꯁꯤ ꯄꯥꯟ ꯏꯔꯣꯝꯕ ꯐꯖꯅ ꯍꯥꯎꯔꯦ ꯆꯝꯐꯨꯠꯁꯦ ꯑꯩꯅ ꯐꯨꯠꯆꯕꯗ ꯀꯥꯊꯣꯛꯈ꯭ꯔꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯏꯟꯁꯥꯡ ꯀꯩ ꯍꯥꯏꯇꯥꯔꯦ ꯇꯤꯜꯍꯧ ꯆꯅꯝ ꯁꯦꯝꯃꯤꯉꯩꯗ ꯐꯨꯠꯄꯅꯦꯕ ꯑꯗꯣ ꯀꯥꯈ꯭ꯔꯕ ꯍꯥꯏꯇꯥꯔꯦꯀꯣ ꯀꯥ ꯂꯩꯔꯝꯃꯦ ꯑꯗꯨ ꯍꯥꯎꯔꯦ ꯉꯁꯤ ꯍꯥꯎꯔꯦ ꯃꯇꯨꯡꯗ ꯃꯌꯥꯝꯅ ꯆꯝꯐꯨꯠ ꯐꯨꯠꯄꯤꯒꯦ ꯍꯥꯏꯔꯁꯨ ꯀꯥꯅ ꯑꯝꯇꯪ ꯐꯨꯠꯂꯒ ꯌꯦꯡꯕꯤꯌꯨ ꯍꯥꯎꯔꯦ ꯍꯥꯎꯔꯦ
Phải nó hồi mà. Sam phút chỉ đi cả nó phút cái đầu ấy làm đấy. Phải nó hồi đấy. Cái này ra này. Mẹ khá biết. Xem nào. Champra sih soal mandana sumbang am deh. Nimbu dunia champra itu.
ꯃꯀꯟꯅꯦ ꯁꯤꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯃꯌꯥꯝ ꯃꯇꯨꯡꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯎꯅꯔꯁꯤ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ